Quarantine Center dagi COVID sandurokle protocol ngaktabasing jail thamlagani CM Yunako COVID Care Center ngasidagi hangdoklagani Imphal West District ki Maitram da leba Yunako School da hayengdagi COVID Care Center hangdoklagani haina Chief Minister Tumpham bere na ngasi paumishing da phongdokrai school asibu hospital amagi mong da singbat sagaliba amasung karamna mathok toba hongadagi haibadu ngasi Chief Minister Tumpham bere na Health and Family Welfare Minister L Jayant Kumar Youth Affairs Sport Minister Letpau Hawkip Chief Secretary Dr. S Sure.Mau Health Commissioner Lolbumang Yunako School ki Chairman Ningong Wamirabon Singbana Hakting na Yengsin ki Health Department ki maru eba official sing yaw na Chief Minister na Yunako School ki kasing kakta natana toilet ki pibam Pau basang duna yengsin ki tungdo COVID Care Center ama oibigi masak matum sing atubo matamda thamnabagi matana official sing wari sanaki wari sanabaduri health ki official sing na hayeng ayuk ki pung tara pawgi manungda phamung sama kuntra Guwahati digi Imphal da thunglagani haina pawdom ki Chief Minister na su araiba phamung khara tharaga hayeng digi COVID Care Center Hospital hangdoknaba yathang piramki khongchal adugi saru ama oina Chief Minister Tumpham bere na Yunako School ki campus ta World Environment Day ga mari leina fajaraba lehau pambi ama tharamki tungda paumi singa ngaha unaduna wari sanabada Chief Minister na haiki state asigi quarantine center singna mapana gi halaklaga leiriba miyoi singna quarantine gi protocol SOP ngakta yamna yaure Susampur gi quarantine center amada jagoi nikthaba Thawbal gi Waiko Mani Girls College te inmate singna get thugaiba Frontline warrior oina thabak tawriba police personnel sing amasum nursing na haihaidabu wafam kya phongba tare state asida COVID-19 gi case masing yamna hengalagli bisigi maram quarantine center singda param ngakna lainadabadagi launarakpani haiba yare maram aduna quarantine center singda lairiba singna protocol ngaktaba thawgolon yawdaba sing pharaga kaisum sangda thamnaba mari lenaba authority singda khankhre hairi Mahana Makhata na haiki Manipur Police ki additional DGP Christopher Dongelda Sajiwa jail gi hausi oiriba phibam yengsinana ba khangan kre mahang na so hausi ka maudra hangduna lairi hain report tarokle thawgolon kai ba singa masang protocol aktuba miyoi sing kaisum sang asida thamlagani mangna haiki quarantine center sing lengang na numit chupa sena duna leibang amanate inmate singna laina asi sandoroktana ba makhoi su chapsaba thodang lobgi tangai fadaba lei adubo makhoi de lairiba thodang sing adu kauktholaga pamdaba thodok kya thokolakpasi taraina lode haujuk phawbi oina Susampur district na COVID-19 positive oiba case masing khwaidagi yamna leiba district oiri state asida tuan ba quarantine center Humphu cantonment zone oina lakthokre cantonment zone asi anaba masing hengalakpa natragana phagalak pagi matung ina ahongba naigani lenga asina Rims Jenims amasum Bisnupur District Hospital so isolation COVID Care Hospital onthokraba matung Yunako School sisu lenga na loksinduna temporary COVID Care Hospital onaba thabak paikhatpani school asida hangdokkodori hospital asi ahan bigi oina phamung samagi thorang tawbani adubo mathau taraklabadi matung na phamung sahungi capacity ohenaba Pandam Thamli, Mapalagi Sanglakpa miyoi hengalakpagi matung ini institutional amadi community quarantine center gi masingsu hengat hanaba thorang tori mara asida Bisnupur District Hospital su COVID ke isolation ward oina lakthokre tangai phadaba leiragadi oirakpa yaba khudingmak thengnanaba lengang na sem saduna lei haina makna makhata khi Atopa maruiba paw manamo police ta mukhairba miyoi mari FIR lokhatkhrei ngarang Susampur police station aibo wakat ama lakpadagi quarantine center da leiba miyoi kharagi mathakta FIR lokhatkhrei press na phangwa pawdu Susampur district ki manung chanba Geljang da hangba Pherzol district transit quarantine center da quarantine tawduna leiba miyoi kharana tha asigi tareta natai sada thabak kya sathaba amadi SOP ngaktabata natana center aduda mathok toriba police personnel singda athiba wa kya ngangsaki haibagi aiba wakat ama lakpadagi quarantine center asida leiba miyoi mari henbagi mathakta FIR ama lokhatuna book tawre hairi FIR lokhatraba miyoi sing Delhi dagi halaktuna quarantine center asida quarantine tawduna leirakpani miyoi sing adu Pherzol district ki manung chanba Lungthulian village dagi Isaac Larongbol sei kunthrawom da apokpa Parsanglian aduga Zone David sei kungataret apokpa Dathanglian Jehovah Lanmal Sawa say kuntraga taru apokpa Ramlailian Laldisok apokpa Laljongdian amadi atopa miyoi kharani hairiba miyoi singasig masakta disaster management act ki matung ini FIR lokhatuna book tawbaga lonena makhata na thikatpa hawkre hairi Pherzol district ta hangba quarantine center da thokiba pamdaba thawdo adu khakta natana atai center sing da thawgalon kaiba masung quarantine gi SOP ngaktaba singi mathakta su FIR lokhatna ba mari lenaba police station khudimangna tharang tawkre atopa maruiba paw manamu Manipur positive kunga teret hengalaktuna apunba case masing chahunga mapan yaukre BRDL Jenims tangasi numit yung matung da sample kungani to amasu numidang da sample mga positive oikibaga loina Manipur ga COVID-19 positive oiba apun masing sahum gumapan sukre miyoi humpuga matoina na ba paduna mayum da hankre miyoi saniga nipuga taruk na makhata ba leng sa thari Manipur ga nga ki COVID-19 command control room digi health department ki wang loi Dr. KS Sasikumar mga ngasi nung tulku yak piduna presta thadorok pasrol amanahai ngasi numidang wairam pung taruk makai phaw
manungda BRDL Jenims the test of the Mio Kunganito sample COVID-19 positive over Tenaki upon Mamio Kunganito to Gimanung the Nupama Panupitara the Yori, Mahoy Manunga Anina Sander, Disitagine, Kunna Kampupi, Disitagine, Mahoy Lunamak Delidigi Halakpani, Mahoy Haksangi Pibam Yamna Fari, Heiri, Mahoy Impala Labor COVID care facility da, Makatan, lying Satanaba, Purakre, Mahoy positive or a Kibadagi, Mahoy Leramba. Quarantine center sing adu cantonment zone lakthopga loina makhoi ge loina lakmina kiba miyoi sing thidokpa hokre serol sina makhata nai COVID-19 active case sing de expose tawruba miyoi sing asi center natraga na yumda quarantine tawduna layong uthokpra haibadu kupna yengsinduna lakpani masida leibesi kanaguma miyoi kharagi oinadi khababa waramba yai adubo masi community gi oinadi yamna ngakthokchaningai oiribane mipung khudima ki khudong sadaba sing punama kokhanaba lengak no khotna duna leiribane mipung khudima na quarantine gi satna kaunglon mapung phana ngak na satkadabani hairi marak asida thajaba yaba mafamdagi phangba paw magi matung ina ngasi nungthilda jenims ta test numidang athengbada phangba report amana miyoi manga su positive oire hairi hairiba miyoi manga adu karam district tagi no haibadu de athengba matam oikibana chapchap khangma ngamdrui Rims Hospital ngasi numidang phawbada miyoi sanipan go humpuga nipan test toki test makhoi gi manungda inpatient oina hospital layeng liba miyoi ani negative oiraki amaramda state IDSP gi status update ki matung ina ngasi nungthil phawbada sample lising taraga nipan ga satru ka taraga ni test tokre hairi masigi manungda miyoi sahunggo mapan positive oirakpane State asig oina phagalapa migi masing humpugo homdoi sukre miyoi humpu homdoi asigi manungda rims tagi nipuga moto jenims tagi kungani to yauri hausi rims ki covid care facility de miyoi marfuga mapan jenims covid care facility de miyoi samaga kun amade district hospital bisnupur miyoi kuntraga mari covid-19 gileng sathadi atopa maruiba pawmana mawama tumpham kada Thauri Yalaga Siramle mapuroiba phare mauna ama ngarang numidang magi tumpham kada singningai oiba mongna Thauri Yalaga siduna leiramle police na mapuroiba Phakhre misi sigi singnei haiduna nupi meyumgi miyamna irang horakpadigi police na tear gas sel kaptuna irang laksinkrei laikhidrabi mawadugi maming longjam ningo laishram ongbi surani sei kungomdoi kawi police na phazingraba mapuroiba dugi maming na laishram pravin sei nipugo taret apokpa laikhidraba el Ekazau kawi Heiri Yaripok police ki manung sana leiba Yaripok Bisnu nahadagini laikhidrabi nupi adugi mapam Yaripok Kekrudagini Heiri thaudo sugi matangna police tagi phangwa paw na hai ngarang June nipan gi numidang pung 13 makai khara helakpada surani Thauri yanduna sidi habi report nupi miyumdagi makai digi lakpadagi police na UD case ama lokotlaga forensic expert sing loina na nongyai matung pung ama makai rom tabda asi baksang do lokot kharba matung ngase yu pung nipan makai tarakpa adu waida Jenims Hospital da postmortem tawnoba thakibani ngase yu surani Siramle haba nupi miyumgi miyamna khangnarakpadagi mahak mathanda sijabana te misi edu singne asengba lananangjit puthokadabani haina nupa mayum tamna thumjilakhi madubu laksinabo honabada police na tear gas sel mok bomb na singma kya masing khangdana kapki hairi tungda bamo lekai youth club yari poki ground na miyam gi oiba mifam pangthoki mifam aduna soraisem Romola na convener oiba GAC ama CM ki bugal loina tongan ba warep kharasut lokhi warep sing adudi laikhidrabi gi haksang postmortem tawbada GAC gi member amadi imung manung gi miyoi sing yawa mihat puthokthri ba phawba laikhidrabi gi mathong mangam pangthoktaba nupa mayum gi imung manung sing phanba amadi pung nipu nipan gi manungda misi asi gi achumba langjum puthoknaba maral laibe miyoi sing logi oiba sarak pi ba haibisini misi asi gi matangda GAC ama CM ki bugal loina GAC gi member longjam sangita na phungdokhibada ngarang numidang Pravin na magi loina bi surani da lupa lising tara huzimok pidaba yaro hen akan mawai wata sizinaduna ot panaibiga loinana mana hanjilakpada sel pidrabadi hatkini haibdan sing wafam ngangle hena surani na ngarang numidang apokpi mara phone tarolombaga hairamba lei mapamlomgi imung manungadi natai nanaw sawnabagi khara ngang saknaba oigini hena isam samna leithoklobane Pravin hairiba miyo asi Yaripok kaithilda mobile sembagi dukan ama hangla leibane magi dukan mobile semba lakpa nupi sing mauna ha sing gi mobile number lahoraga wrong number Karan yamna tawba miyoi amani mahaki ahan manupi edu kaina khraba matungda surani asi moithem tawroga yamna sahi nongna surani bu lokhibane asiguma miyoi asi mahakna mirakta leirabadi nupi angang kya manglakpa yabagi akiba lei maram asina mahak pologi matung ina matik saba serak pibiu haina mari laina basingi pungning singsinki amaromda ngasi nungthil asi bahaksang postmortem tawnaba hotnabada nupa mayum amasung nupi mayum gi miyoi singi marakta yanaba purakpadagi postmortem tawkhre hairi nupi mayum gi maikaidigi misi sigi matangna wakalakpadagi police na hana lokholama UD case ki mohuta FIR sanduna case ma register tawre hairi misi sigi matangna chumba lalangjin puthoktuna serak piu haina GAC gi assistant the brutal killing of L Suralni na sinduna ngasi kekruda miyamna wakat mifam phamduna khongjang chingsingi haina su pawsina makhatari aduga atopa losilakpada maruiba content masang khatang miyamda share tawjaramge quarantine da leiriba singna irang horaktuna national highway thinglore haina su
पाउसी एसिना मखा ताना फोंदोरगली अदुगा मैम आइना पासिबिसिदा सोकिबा लानखिबा यावसु मैम ना ngakpigani अदुगा यारे मखै मैम gi नुवाना वीडियो सेम ना ngamnamba honajra